लेमरमी इंदुप्रभा स्टेचू इंस्टॉलेशन कमिटी बिनाकंदी पार्ट 2 की पाईगई दिगी मियामदा खनजरी कोइना इंदुप्रभा की इतिहास है याम कुपना इन पंजद्रगसु इंदुप्रभा की इतिहास का लमदम सिदा मदि मणिपुर ने याम लैगरे कोइना इंदुप्रभा की मितम अमा खिन्नबगी दमक कोइना चही अनि हुंगी ममांगदगी कोई बोरागुली मफम क्या कोइना चतन जेंगो तम कोन कोमदा कोई साउथ बोराग रूरल डेवलपमेंट एजेंसी की कैंपस ता ऑर्गेनाइजेशन कमिटी लम टेक पीबीदुना स्टेचू जुंगनबगीदमक्ता हौखिबा फेब्रुआरी की तांग 10 फाउंडेशन स्टोन लेट तौखिबनी मधुगी मतुंग ngasi tha ama phara matung da khoi ngarang dagi thabak asi kanna changhelakpa hore aduna masida changgadaba senfam asi jamani na lamdam asi gi abdi manipur leiba miyamna haiba khoi statue si installation tongnabi namak changba khon senfam sing asi khoi manipuri lol lol jati khudimakna pifam thai mateng pang thai pangbi haina aina miyamda thamjari madamdi masida khoi luptan tan individual oina khoi mayam kanna masi mateng pang bajab pangnabi nam kari haijari bu haib mathang da khoi committee asigi president na khoi miyamda khoi mage ba tetap ityas ma thambiraga miyamna gyan tarakan masi mate kupna su miyamna khangjan mani hena phagani haibani mai thamjage to haiba installation committee asida khoi lamdam asigi asam gi maira pa bi loop ani maroi loop ani ase khoi involve tawribani loop ani asigi agi president ani khoi committee asigi vice president oibiribani aduna lamdam asigi organization khudima amdi maira pa bi gi hongong hongda leiba maira pa bi khudima su khoi hariba leimadami Induprabha gi statue khinbagi thaudang asida mateng pangbi amasung saruk jawbi haina aina committee gi maigedi miyamna lonukjani ikone ngasi press ki thongda wai amani tang humdok sagayana roi leiriba maharani Induprabha ikona laima rembi Induprabha magi mitam statue installation committee gi adung matangai fadaba hogi respect amal selangjabani haiba statue ase Induprabha gi statue ase औखिबा फेब्रुआरी की तांग 10 da magi foundation ni adugumba koi jungre aduga laiba april gi tang 15 da hariba statue ase mase koi mafam chana hariba south borak hall gi sorok maya da south borak gi leriba koi committee na lamna chen pibiduna masida koi sorok sem saduna rojare hariba statue ase gi mitam masina manipur gi koi saknai ba arke Lauren Komba aiba ojaibu asina akoi matam kharin mamang dagi asa manipur amasung tonga tonba mani mitei singa taba lamdam singda athauba singi liklam thibalu Imphal manipur hariba luk asigi yamna saknai ribo miyo mani magi mateng dagi akoi mitam asem mukana tangwang pirakani aduga mafam asida leiriba अभी लखीपुर में कोलिबा अमन लखीपुर के मपान सुनाई धोला धारबोन बोरखोला चिंबसिंगदा अखोइना असिगी प्रेस की थोंगदा हाइबा स्टेचू खिनबसिगी मतंगदा मतुगी पाउजेल ओइना अखोइना मसिगी मिफम से पांगदुक सबनी मसि एना वहौदो ओइना इन हाजनिंगबदी हाइबा कोन मांगदा लेरिबा अप्रैल के तांग 15 दा अखोइना निमित लेपनखिबा असि मांगदा अखोइ सेम साबा construction asida tangada santhong kya lebedagi mangi munasu maira paibi singasu mate kya paibi hai idamda masida leriba ahuilanai nioi natragana kanglu organization singnasu kaji kaji mate pibi jona ramna tangai phadraba harba Induprabha statue ase lingmada amasung magi statue ase kadimaram te lingno hajo taraga de koi oja khajim kantasu phajana phonglu pigani ase koi chei tet kuntangi ga koi manipur Himalaya bak se mikha da barmai makha da pono matanda thangnaba ka sari e inthogi maharani oina amana leiduna ai ba khoi ki Kabir Singha Narsingha Tawjit Marjit adum ba machinna kaya amasung khoi ki Manipur kanbada khoi levi mi oi tama gi levi semada matu asangba adu mateng kya pibi tana ase Himalaya ba kanba ngam gi gi chaurba thodang phukibi adumba maharani Induprabha ni adun mahaki asigi kano sida tesu sida angam mateng pangbi wadana midai thongda aina asi luk asigi mahut chendana mayamda khoramjari
ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔꯇꯪ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯄ ꯌꯥꯏ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯨ ꯄꯔꯚꯥꯒꯤ ꯃꯤꯇꯝ ꯈꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯏꯟꯗꯨ ꯄꯔꯚꯥ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯃꯙꯨꯆꯟꯗ꯭ꯔꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯙꯨꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯏꯪ 1902ꯗ ꯏꯟꯗꯨ ꯄꯔꯚꯥꯁꯤ ꯀꯁꯥꯔꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯪꯊꯕꯥꯜꯗ ꯀꯣꯅꯨꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯉꯒ ꯃꯍꯥꯛꯄꯨ ꯊꯤꯜꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯗꯨ ꯄꯔꯚꯥꯁꯤ ꯃꯍꯥꯛꯁꯤ ꯀꯔꯝꯅ ꯃꯤꯇꯣꯞꯇ ꯀꯔꯤꯒꯤ ꯊꯥꯖꯔꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗ ꯅꯤꯡꯊꯧꯁꯤꯡꯅ ꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯒ ꯃꯔꯤ ꯐꯖꯕ ꯑꯃ ꯄꯨꯔꯛꯄ, ꯂꯥꯟꯗ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯀꯟꯅ ꯃꯔꯤ ꯐꯖꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕꯗ ꯃꯆꯥ ꯅꯤꯉꯣꯜ ꯊꯥꯖꯔꯒ ꯃꯔꯤ ꯃꯇꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯤꯒꯨꯝꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯗꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯟꯗꯨ ꯄꯔꯚꯥꯁꯤ ꯃꯇꯝꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯁꯥꯔ ꯂꯝꯗꯝꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯀꯨꯏꯅ ꯃꯍꯥꯔꯥꯅꯤ ꯐꯝꯊꯣꯟ ꯀꯥꯗꯨꯅꯁꯨ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯗꯨ ꯄꯔꯚꯥꯁꯤꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯑꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯪ 1917ꯗ ꯑꯋꯥꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯁꯦ ꯀꯥꯏꯗꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯒ ꯏꯟꯗꯨ ꯄꯔꯚꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯝꯗꯝ ꯃꯔꯩꯕꯥꯛ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯂꯥꯛꯏꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯃꯇꯣꯟꯁꯤꯡ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯁꯦ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯥꯛꯏꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯟꯒꯥꯔꯤꯗ ꯃꯄꯣꯠ ꯃꯥꯏꯀꯩ ꯊꯥꯗꯨꯅ ꯆꯦꯡ ꯆꯥꯛ ꯐꯧ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯊꯤꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯏꯟꯗꯨ ꯄꯔꯚꯥꯁꯤꯅ ꯆꯍꯤ 7 ꯆꯨꯞꯅ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯅ ꯃꯈꯥ ꯆꯤꯛꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯋꯥꯕꯨ ꯇꯪꯈꯥꯏꯔꯒ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯀꯌꯥ ꯉꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯥꯡ ꯍꯩꯕꯅ ꯊꯥꯡ ꯍꯩꯕ, ꯑꯇꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯍꯩꯕ ꯃꯈꯜꯒꯤ ꯑꯁꯤ ꯇꯧꯅ ꯂꯥꯛꯈꯤꯕ ꯃꯇꯝꯁꯤꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯈꯤꯕ, ꯁꯦꯜ ꯊꯨꯝꯗꯒꯤ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯈꯤꯕꯁꯤ ꯏꯟꯗꯨ ꯄꯔꯚꯥꯅ ꯑꯗꯨꯛꯀꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯑꯗꯨꯅ ꯏꯟꯗꯨ ꯄꯔꯚꯥꯅ ꯃꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯈꯛꯇꯅꯁꯨ ꯅꯠꯇꯦ, ꯃꯌꯥꯝꯒꯤ ꯍꯣꯠꯅꯃꯟ, ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯋꯥ ꯇꯪꯈꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯋꯥꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯜꯍꯧꯕ ꯉꯝꯃꯦ, ꯃꯅꯤꯄꯨꯔ ꯅꯤꯡꯇꯝꯃꯦ, ꯃꯅꯤꯄꯨꯔꯗ ꯅꯤꯡꯈꯥ ꯇꯝꯅ ꯃꯩꯇꯩꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯁꯦꯝꯗꯨꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯍꯤ 200 ꯍꯧꯈ꯭ꯔꯕ ꯃꯇꯝꯁꯦ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯡ ꯂꯩꯔꯝꯕ, ꯃꯈꯥ ꯇꯥꯕ ꯅꯤꯡꯊꯧꯁꯤꯡ ꯂꯩꯔꯝꯕ ꯑꯃꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯤꯡꯇꯝꯕ ꯐꯪꯉꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯁꯤꯡ, ꯑꯗꯩ ꯁꯣꯁꯥꯏꯇꯤ ꯂꯩꯔꯤꯕ, ꯑꯗꯩꯗꯤ ꯑꯇꯩ ꯁ꯭ꯀꯣꯂꯔ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯆꯍꯤ 200 ꯆꯨꯞꯅ ꯃꯁꯤ ꯏꯟꯗꯨ ꯄꯔꯚꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯕꯤꯗꯕ, ꯈꯪꯕꯤꯗꯕ, ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯜꯗꯣ ꯑꯩꯈꯣꯏꯅ ꯎꯠꯇꯕ, ꯑꯁꯤꯒꯨꯝꯕ ꯅꯤꯡꯉꯝꯗꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯤꯖꯟ ꯍꯨꯝꯖꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯁꯤ ꯍꯟꯗꯛ ꯈꯤꯟꯗꯣꯔꯤꯕ ꯃꯤꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯩꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯇꯩ ꯃꯅꯤꯄꯨꯔ ꯃꯄꯥꯟꯗꯁꯨ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯤꯇꯝꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯤꯇꯝ ꯈꯔ ꯈꯤꯟꯕ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯩꯇꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯤꯇꯝ ꯑꯃꯠꯇ ꯉꯁꯤꯐꯥꯎꯗ ꯈꯤꯟꯗꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯗꯕ ꯑꯃ ꯑꯩꯈꯣꯏꯗ ꯐꯥꯎꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ
ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯈꯔꯅꯤ ꯆꯍꯤ ꯑꯃꯅꯤ ꯁꯤꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯤꯇꯝ ꯑꯃꯇꯪ ꯈꯤꯟꯁꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨ ꯈꯤꯟꯕꯁꯤꯁꯨ ꯃꯐꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯃꯍꯥꯛꯅ ꯈꯣꯡꯗꯥꯔꯝꯕ ꯃꯐꯝꯒꯤ ꯆꯨꯅꯕ ꯌꯦꯡꯕꯁꯤꯒ ꯑꯩꯈꯣꯏꯅ ꯈꯥꯁꯄꯨꯔꯗꯁꯨ ꯈꯤꯟꯅꯤꯡꯗꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯃꯩꯇꯩꯅ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯑꯅꯛꯄꯗ ꯃꯩꯇꯩ ꯇꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯌꯥꯝ ꯀꯨꯞꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯛꯈꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯇꯩꯅ ꯄꯨꯟꯅ ꯇꯥꯕꯅꯤꯅ ꯑꯁꯤꯒ ꯈꯤꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯑꯃ ꯑꯩꯈꯣꯏ ꯂꯧꯖꯩ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯤ ꯂꯝꯗ ꯀꯔꯝꯕ ꯃꯐꯝꯗ ꯈꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦꯁꯟ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯟꯕ ꯃꯐꯝꯁꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯂꯛꯈꯤꯄꯨꯔꯒꯤ ꯕꯦꯅꯥꯒꯟꯗꯤ ꯄꯥꯔꯠ 2ꯒꯤ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯖꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯕꯣꯔꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯣꯏꯗꯥꯅ ꯑꯩꯈꯣꯏ ꯃꯁꯤ ꯈꯤꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯖꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯂꯝ ꯃꯆꯦꯠꯁꯤꯃ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯦꯖꯦꯟꯁꯤ ꯑꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯤꯡꯁꯤꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯥꯕꯤꯗꯨꯅ ꯂꯝ ꯄꯤꯕꯤꯔꯦ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯤꯟꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭रे ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯇꯝ ꯑꯁꯤ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯃꯅꯤꯄꯨꯔꯗꯒꯤ ꯉꯁꯤ ꯑꯩ ꯆꯪꯖꯔꯛꯄꯅꯤ ꯑꯩ ꯏꯁꯥꯃꯛ ꯎꯗꯨꯅ ꯂꯥꯛꯑꯕꯅꯤ ꯑꯩ ꯃꯁꯤ ꯄꯦꯛ ꯇꯧꯕꯗ ꯑꯩ ꯎꯔꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯃꯃꯥ ꯂꯝꯗꯝ ꯃꯔꯩꯕꯥꯛ ꯃꯄꯥꯝ ꯂꯝꯗꯝꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯖꯗꯨꯅ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯃꯊꯧꯅꯥ ꯂꯩꯔꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯅ ꯍꯣꯠꯅꯖꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯤꯉꯣꯜꯗꯣ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯈꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤ ꯈꯤꯟꯕꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯃꯊꯪ ꯑꯩꯈꯣꯏꯅꯁꯨ ꯍꯧꯈꯤꯕ ꯑꯍꯜꯂꯣꯟꯁꯤꯡꯗ ꯋꯥꯔꯧꯕ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯇꯧꯔꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯅ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯆꯩꯒꯗꯧꯕ ꯉꯥꯡꯒꯗꯧꯕ ꯋꯥꯔꯧꯒꯗꯧꯕ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯖꯕꯅꯤ ꯑꯗꯨ ꯑꯁꯤ ꯈꯤꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯁꯥ ꯂꯨꯄꯥ ꯆꯪꯒꯗꯧꯕ ꯂꯩ ꯌꯥꯝꯅ ꯆꯥꯎꯅ ꯐꯥꯎꯟꯗꯦꯁꯟ ꯍꯧꯔꯒ ꯈꯤꯟꯒꯗꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯇꯥꯡ 15 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 15ꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯐꯪꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯑꯁꯤꯒ ꯆꯪꯒꯗꯕ ꯄꯩꯁꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯧꯕꯨꯔꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯦꯟꯖꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯞꯅ ꯈꯛꯇꯒꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯑꯒ ꯆꯦꯟꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯈꯛꯇꯅꯁꯨ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯒꯗꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯀꯁꯥꯔ ꯂꯝꯗꯝꯗ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯤꯖꯣꯔꯥꯝꯗ ꯍꯣꯖꯥꯏꯗ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯃꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄꯔꯚꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯀꯟꯕꯗ ꯀꯠꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯉꯒ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯅꯤꯖꯔꯤ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯩꯈꯣꯏ ꯊꯥꯗꯣꯛꯆꯒꯅꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯅꯝꯕꯔꯁꯤꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅꯕꯨ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯂꯥꯡꯖꯔꯤꯕꯁꯦ ꯃꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯑꯣꯜ ꯑꯁꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯟꯗꯨꯄ꯭ꯔꯚꯥ ꯂꯩꯃꯔꯦꯝꯕꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯏꯟꯁꯇꯣꯂꯦꯁꯟ ꯀꯣꯃꯤꯇꯤꯒꯤ ꯑꯩ VP ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯏꯟꯗꯨꯄ꯭ꯔꯚꯥꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯀꯣꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯂꯤꯕꯤꯈ꯭ꯔꯦ ꯑꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯗ ꯑꯍꯥꯟꯕ ꯃꯤꯇꯝ ꯈꯤꯟꯒꯗꯕꯅꯤ ꯃꯍꯥꯔꯥꯅꯤ ꯏꯟꯗꯨꯄ꯭ꯔꯚꯥ ꯀꯁꯥꯔꯤ ꯅꯤꯡꯊꯧꯒꯤ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤꯅꯤ ꯑꯗꯨꯃꯛꯄꯨ
ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯤꯇꯝꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯑꯝꯐꯥꯎ ꯊꯤꯟꯗ꯭ꯔꯤ ꯊꯤꯟꯗꯕꯅꯤꯅ ꯃꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯂꯩꯕꯤꯔꯤꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯔ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯑꯣꯏꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯈꯨꯡꯒꯪ ꯌꯨꯅꯤꯠꯇꯒꯤꯁꯨ ꯈꯔ ꯈꯔ ꯀꯥꯔꯛꯄ ꯄꯩꯁꯥꯗꯤ ꯑꯗꯨꯒ ꯑꯁꯤꯅ ꯀꯣꯟꯅꯔꯣꯏꯗꯕ ꯑꯣꯏꯕꯅꯤꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯩ ꯈꯨꯡꯒꯪꯗꯒꯤ ꯑꯉꯝꯕ खर खर मतंग पांगबिउ हाइबा असी अखोई इंदु प्रभा से अखोईगी चाही तरे खुंताकपदा असाईगी जामना चावना मतंग पांगदना मणिपुर हंजनगिबनी हाइबगी वारी सिदैसिदा अखोईना सौगतलगा मसीगी इंदु प्रभागी मितम से खिंदबा जादे अखोई नुपीगी ओइना हाइबसे आई मयामदा खुरमजनिंगी अदुगा खुरमजरी अदुगा हयेंग अखोईगी एप्रिलगी तांग 15 अखोईगी संग कागदबा नुमिसिदसु ताबीरिबा मयामना लाक्पीदुना मतंग पांगबिउ हाइबा वहाई खरसिसु आई मयामदा हाइजनिंगी अदुगा अखोई इमाइबेन पुनमक मैरा पाइबी पुनमक अखोईगी नुपीगी मितम खिनबसिगा थवाई हक्चांग याउबिउ हाइना असिमसु आई हाइजनिंगी अदुगा याउबिदना अखोईगी मतंग पांगबिउ हाइबसे असिगा हाइजरगा मयाम पुनमक आई खुरमजरी।